Suspend tawkraba ZEO sing hangganhanaba kuki MLA tarana Home Minister da wakat kray. Kangpokpi amadi Churachandpur gi mahiloy sang punna kuntaruk. CVSE da lana affiliate tawsalami haibagi wahawda. Thabagtagi suspend tawkraba ZEO ani amasung DI ama punna miyoy ahum adubo. Amuk hanggaran biyo haina kuki MLA tarana Home Minister da wakat kray. Saitu esegi MLA hawkolen kipgen Tengnopal gi letpaw hawkip. Churachandpur gi LM khawte Kangpokpi gi nemsa kipgen Tipay muki ngursanglur sanate saikot ki paulialal hauke singhat ki chinrun thang henglep ki letjamang hauke saikul gi kimniyo hang singamasong thanlon gi bungjagen balte na punna khuyek piduna Home Minister Amit Shah da thaki bachero lasina hai Manipur lenga ki department ki proceeding gi wangmada Education SK makha da thabak tawjari ba kuki ahumbu suspend tawbire Churachandpur gi ZEO oina thawpuriba jangkho hauke Kangpokpi gi ZEO Lieutenant amasung Churachandpur gi Samulamlal Block ki school singi DI El Taithulbu suspend tawbikre thabagtagi lawthokpikraba school sing asina competent authority ama oina Churachandpur amasung Kangpokpi gi school kunga tarukpo CVSE da nauna affiliate tawnabagidamak no objection certificate khuyek pikibane masi Manipur da thokliba kanglup ki rang asina maram oiraga mahiroi singda hena khudong sahannabagidamak thawrang asi paikhatkibane adum oina maghaidiba school kunga taruk ase Kumjali singani kulumdoi ge December da affiliation hek tawkraba matung numit khara leiraga affiliation thoglakhe loina na makhoi bu NOC piram bagi maralda thabagtagi suspend tawkhibane matang asida haijaning ba wafam de officer sing aduna masagi mathau tawi haibagi damak thabagtagi suspend tawba haibase yamna maram chade masisu irang asina sogalaba mahiroi amade school sing adugi yaifanaba khallaga lawkhiba phirepne haukiba tha nipan lo masida state lainga asina kuki singda Asan miran naiba midyang yang biduna lakle masigi mayek laraba khudam ama oina Churachandpur gi Reverend College ki mahiroi kaya marum Manipur University gi makhada examination thakibada mark semdok lambagi wathok leikrabane asigumba chairak asida officer ahum asibu thabagtagi lawthokpi baibasi miyam gi apambagi mayokta ne maram asina mahiroi khunai asigi yengbiraga makhoi ahum asibu athubada masa masagi thabagta hanjilhanbiyo loina ne affiliation kakhatkraba school kunga taruk asibu so CVSE da mugan na affiliation taunanaba thabak paikhat piyu haina so cherola sina makha tare